Houzik Lamdam asida thokliba Irang Asigi Khudongchaba Louraga Myanmar da base tawba terror outfit sing giluchingba singna India gi ngamkhai wangmadagi sarau sinduna India gi mathakta Lan Hounaba shillakpa case amaga mari leinana Moirangthem Anand Phabani haina National Investigation Agency NIA phongdorakli NIA thadorakpa cheralamana hai Moirangthem Anand Phabaga mari leinana NIA New Delhi na da thasigi taramapanda shomoto case ama lokatki Myanmar da base tawba Lan Hounaba singna Houzik Lamdam asida thokliba Irang Asigi Khudongchaba Louraga overground workers sing gather sing amadi sympathizers sing recruit tawduna security force sing da landana ba honare haiba khanglei thabak sing ase pangthoknaba hairiba leader sing asina nongmai amadi bom na chingba lokaina lainga ki facilities sing dagi munduna lobagi thabak chathari asigumba case asiga mari lainana Moirangthem Anand Phabani mahak phaduna New Delhi da puraklaba matung ngasi jurisdictional court ta puthokthuna numit mangani haibadi thasigi kuntaret fauba police custody da lainaba remand laure haina NIA na khangalakli panba yabadi Moirangthem Anand ngarang Imphal East ke special judge NIA na order ma thoktuna khulngak pamanga PR bonda thadorakhiba du da yawba mishakne mahak court na thadoraklaba matung NIA na atopa case amaga mari lainana fajin khibani